ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯥꯔꯤꯛ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯨꯞꯁꯤꯟ ꯂꯣꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯟꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯂꯟꯁꯅꯥ ꯏꯕꯦꯝꯃ, ꯏꯆꯦꯁꯤ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯁꯤꯒꯤ ꯐꯅꯦꯛ ꯐꯤꯒꯦꯁꯦ ꯏꯆꯦ ꯅꯪꯉꯣꯟꯗ ꯅꯣꯡ ꯅꯤꯅꯤ ꯈꯛꯇ ꯊꯝꯒꯦ꯫ ꯏꯆꯦꯁꯤ ꯑꯆꯤꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯇꯧꯕꯅꯤ꯫ ꯅꯪ ꯑꯣꯏꯕꯒꯤ ꯑꯩ ꯍꯥꯏꯕꯅꯤꯀꯣ, ꯑꯇꯩꯗꯗꯤ ꯏꯆꯦꯁꯨ ꯏꯀꯥꯏꯖꯩ꯫ ꯂꯟꯁꯅꯥ ꯐꯅꯦꯛꯇꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯆꯦ, ꯐꯅꯦꯛꯁꯤꯕꯨꯗꯤ ꯂꯧꯍꯧꯔꯒꯦ, ꯑꯗꯣ ꯀꯌꯥꯗꯤ ꯍꯟꯕ ꯑꯣꯏꯗ꯭ꯔꯦ ꯐꯅꯦꯛꯁꯦ꯫ ꯏꯆꯦꯅ ꯀꯌꯥ ꯄꯥꯝꯂꯤꯕ? ꯁꯅꯥ ꯂꯨꯄꯥꯗꯕꯨ ꯁꯦꯜꯁꯦ ꯌꯥꯝ ꯊꯝꯕ ꯌꯥꯕꯒꯤ ꯋꯥꯅꯤ꯫ ꯐꯤ ꯐꯅꯦꯛꯁꯤꯗꯗꯤ ꯀꯩꯁꯨ ꯌꯥꯝꯅꯗꯤ ꯂꯧꯅꯗꯕꯅꯤ꯫ ꯂꯟꯁꯅꯥ, ꯏꯆꯦꯁꯦ ꯂꯨꯄꯥ 200ꯗꯤ ꯄꯥꯝꯃꯤꯕ꯫ ꯀꯗꯥꯏꯗꯒꯤ ꯏꯆꯦ, ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯐꯅꯦꯛꯁꯤꯗ 200ꯗꯨꯗꯤ ꯌꯥꯝꯃꯜꯂꯤ꯫ ꯑꯍꯟꯕꯒꯤ ꯃꯃꯜꯒ ꯃꯥꯟꯅꯔꯛꯇꯧꯔꯦ꯫ ꯑꯩꯅ ꯄꯥꯝꯃꯤ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯏꯆꯦꯅ ꯕꯟꯙꯥꯟ ꯊꯝꯖꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅ ꯇꯦꯛꯈꯟ ꯂꯧꯍꯧꯒꯦ ꯇꯧꯕꯅꯤ꯫ 200 ꯄꯤꯔꯒ ꯏꯆꯦꯒꯤ ꯐꯅꯦꯛꯁꯦ ꯕꯟꯙꯥꯟ ꯂꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯑꯍꯟ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯕ ꯑꯃ ꯂꯩꯗꯨꯅ ꯑꯩ ꯁꯦꯠꯄꯅ ꯐꯩ꯫ ꯍꯣꯏꯁꯤ, ꯅꯪꯅ ꯀꯌా ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯄꯤꯔꯣ꯫ ꯏꯆꯦ ꯌꯥꯝꯗꯦꯒ ꯍꯥꯏꯖꯔꯔꯣꯏ꯫ ꯇꯪꯈꯥꯏꯗꯤ ꯄꯤꯔꯒꯦ, 100 ꯂꯧ꯫ ꯂꯨꯄꯥ 10 ꯀꯨꯟꯗꯗꯤ ꯍꯥꯞꯄꯨꯗꯅ ꯅꯪꯁꯨ꯫ ꯍꯥꯞꯂꯔꯣꯏꯒꯦ ꯏꯆꯦ꯫ ꯂꯟꯁꯅꯥ ꯐꯅꯦꯛꯇꯨ ꯄꯨꯁꯤꯟ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯦꯜꯗꯨ ꯊꯥꯔꯤꯛꯇ ꯄꯤ꯫ ꯊꯥꯔꯤꯛꯁꯨ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯂꯟꯁꯅꯥ ꯏꯃꯨꯡ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯃꯈꯣꯏꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕꯗꯨ ꯍꯦꯛ ꯎꯍꯧꯔꯦ꯫ ꯃꯍꯥꯛ ꯄ꯭ꯔꯞ ꯍꯥꯊꯨꯅ ꯂꯥꯛꯇꯨꯅ ꯌꯦꯅꯈꯥꯗ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯀꯥ ꯑꯣꯏꯔꯤꯕꯗꯨꯗ ꯃꯅꯥꯗꯨ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯈꯟ ꯍꯨꯔꯥꯟꯕꯤ ꯁꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯅꯨꯡꯗꯅ ꯁꯅꯥ ꯑꯃꯗꯤ ꯃꯅꯤ ꯏꯕꯦꯂꯩ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯕꯦꯂꯩ ꯑꯁꯤ ꯁꯅꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯅꯤꯒꯤ ꯃꯆꯜ ꯑꯍꯟ꯫ ꯏꯕꯦꯂꯩꯅ, ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯅꯪ ꯃꯥꯃꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯪꯕꯨ ꯀꯧꯕꯤꯔꯁꯤ ꯍꯥꯏꯔꯤ꯫ ꯈꯪꯗꯦꯅꯦ, ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯁꯦ ꯅꯍꯥꯟꯁꯨ ꯏꯅꯦꯇꯣꯟ ꯂꯥꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯀꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯀꯧꯒꯦ ꯍꯥꯏꯔꯝꯕꯣꯏꯔꯦ? ꯍꯣꯏꯅꯦ, ꯍꯥꯏꯔꯝꯃꯦ꯫ ꯀꯧꯒꯦ ꯍꯥꯏꯔꯝꯂꯕꯅꯤꯅ ꯆꯠꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯠꯇ꯭ꯔꯁꯨ ꯃꯇꯝ ꯑꯃ ꯌꯦꯡꯂꯒ ꯁꯤꯟꯗꯣꯛꯅꯔꯒ ꯍꯦꯛ ꯆꯠꯂꯣ ꯏꯃꯧꯁꯤꯗꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯏꯅꯦ, ꯌꯨꯝꯂꯣꯝꯗꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯅꯤꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯂꯥꯛꯄ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ꯫ ꯏꯕꯦꯂꯩ ꯃꯔꯛ ꯊꯠꯇꯨꯅ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯁꯥꯒꯩ ꯑꯣꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯔꯕꯁꯨ ꯍꯦꯛ ꯂꯥꯛꯑꯣ꯫ ꯁꯣꯝꯗ ꯋꯥꯔꯤ ꯂꯨꯝꯃꯒ ꯇꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯅꯥꯀꯟꯗꯒꯤ ꯌꯨꯝꯊꯪꯅꯕꯤ ꯀꯦꯇꯨꯀꯤꯅ, ꯂꯟꯁꯅꯥ! ꯅꯞꯇꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯟꯁꯅꯥ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ, ꯍꯣꯏꯃ! ꯁꯅꯥ ꯃꯈꯣꯜ ꯑꯃ ꯊꯣꯡꯅꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯇꯥꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯦꯞꯊꯔꯞ ꯌꯦꯡꯉꯤ꯫ ꯃꯆꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯑꯣꯏꯔꯅꯤꯕ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ? ꯀꯦꯇꯨꯀꯤ ꯃꯥꯗꯤ ꯁꯣꯔꯣ ꯐꯣꯔꯣꯅꯤ꯫ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯈꯪꯕ ꯅꯠꯇꯦ꯫ ꯂꯟꯁꯅꯥꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛ ꯎꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯗ? ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯅꯌꯨꯝꯗ ꯊꯤꯔꯨꯔꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯃꯤꯒꯤ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡꯁꯤꯗ ꯆꯨꯝ ꯁꯥꯗꯅ ꯅꯞꯇꯨꯅ ꯂꯩꯔꯤꯕꯣꯏ꯫ ꯑꯩ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯋꯥꯏꯗ ꯅꯞꯄꯒ ꯂꯩꯔꯤꯕꯗꯣ ꯇꯤꯂꯥꯏ ꯈꯨꯝꯕꯤ ꯁꯨꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯁꯥꯅ ꯁꯨꯔꯒ ꯁꯤꯁꯥ ꯀꯥꯝꯂꯒ ꯆꯥꯔꯨꯔꯁꯤ꯫ ꯂꯟꯁꯅꯥ ꯁꯣꯞꯅꯕ ꯇꯥꯔꯦ ꯈꯟ ꯄꯥꯈꯠꯅ ꯍꯣꯕꯦ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯀꯦꯇꯨꯀꯤꯅ ꯍꯥꯏꯕꯗꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯕꯦꯂꯩ ꯑꯃꯗꯤ ꯁꯅꯥꯁꯨ ꯇꯥꯍꯧꯏ꯫ꯏꯕꯦꯂꯩꯅ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯏꯆꯦꯅꯦꯅꯦ, ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯅ ꯂꯨꯝꯃꯒ ꯍꯦꯛꯇ ꯌꯦꯅꯈꯥꯁꯤꯗ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯃꯕꯨꯛ ꯑꯁꯦ ꯐꯠꯈꯤꯗ꯭ꯔꯕ꯫ ꯑꯁꯤꯒ 3ꯂꯛ 4ꯂꯛ ꯁꯨꯔꯤ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯅꯣꯏ ꯅꯇꯩ ꯍꯣꯏꯗꯨꯕꯨ ꯌꯨꯝ ꯁꯥꯗꯨꯅ ꯍꯣꯡꯗꯣꯛꯈ꯭ꯔꯕꯗꯥꯏꯅꯦ꯫ ꯁꯣꯝ ꯅꯥꯀꯜ ꯊꯥꯡꯕ ꯑꯩꯈꯣꯏꯒ ꯊꯪꯅꯔꯒ ꯂꯩꯔꯤꯁꯤ ꯃꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯅꯦꯅ ꯍꯥꯏꯗꯧꯗꯤ ꯅꯪ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨꯀꯣ꯫ ꯅꯆꯦꯁꯤ ꯀꯩꯗꯥ ꯑꯃꯅꯤ꯫ ꯏꯅꯦꯁꯨ ꯆꯠꯂꯒꯦ, ꯊꯦꯡꯈ꯭ꯔꯦ꯫ ꯅꯪ ꯃꯥꯃꯅ ꯍꯜꯂꯛꯇꯦꯗꯅ ꯍꯥꯏꯔꯝꯃꯅꯤ꯫ ꯏꯅꯦ,
ꯏꯟꯁꯥꯡ ꯈꯔ ꯍꯥꯞꯄꯤꯒꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯑꯩ ꯏꯪꯈꯣꯜ ꯆꯪꯂꯨꯒꯦ ꯌꯥꯔꯅꯤ ꯉꯤ ꯍꯥꯞꯇ꯭ꯔꯁꯨ ꯏꯟꯁꯥꯡꯒꯤꯗꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯄꯥꯜꯂꯤꯗ ꯑꯗꯨꯗꯤ ꯏꯅꯦ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯅꯦ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯁꯅꯥꯅ ꯏꯕꯦꯜꯂꯩꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯂꯨꯏ ꯁꯣꯝꯗꯅ ꯂꯟꯁꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯃꯣꯏ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤ ꯇꯥꯟ ꯆꯥꯗꯕꯤꯁꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯈꯪꯒꯅꯤꯕ ꯅꯠꯇꯦ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯅ ꯃꯤꯠꯁꯦ ꯁꯦꯞꯀꯠꯇꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯡꯁꯤ ꯃꯤꯆꯤ ꯈꯠꯄ ꯑꯣꯏꯅ ꯎꯔꯨꯔꯕ ꯍꯥꯏꯕꯅꯤꯗ ꯈꯪꯉꯤꯕ ꯃꯥ ꯑꯩꯕꯨ ꯈꯤꯇꯗ ꯆꯣꯞꯄꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯍꯦꯛ ꯀꯧꯔꯛꯇꯅ ꯋꯥꯔꯤꯁꯨ ꯂꯣꯏꯐꯥꯎ ꯇꯥꯍꯧꯗꯦ ꯑꯩ ꯆꯥꯛꯏꯗ ꯑꯩ ꯄꯣꯔꯣꯛ ꯁꯣꯜꯂꯤꯉꯩ ꯑꯗꯨꯗ ꯀꯦꯇꯨꯀꯤ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯀꯣꯕꯤ ꯑꯃ ꯄꯥꯏ ꯁꯣꯠ ꯁꯣꯠ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯟꯁꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯑꯣꯕ ꯀꯦꯇꯨꯀꯤ ꯅꯣꯛꯇꯨꯅ ꯂꯥꯛꯀꯦ ꯍꯩ ꯅꯪ ꯁꯤꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ ꯆꯥꯗꯧ ꯂꯩꯔꯤꯕ ꯁꯤꯡꯖꯨꯁꯤꯗ ꯅꯊꯤꯕꯣꯡ ꯑꯣꯟꯊꯣꯛꯅ ꯂꯥꯎꯈ꯭ꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯊꯤꯕꯣꯡ ꯂꯥꯎꯈ꯭ꯔꯦ ꯉꯥꯡꯗꯅ ꯀꯦꯇꯨꯀꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯂꯟꯁꯅꯥꯒꯤ ꯅꯥꯀꯜꯗ ꯉꯦꯛ ꯐꯝꯊꯔꯛꯏ ꯂꯟꯁꯅ ꯃꯌꯥꯗꯨ ꯆꯤꯛꯁꯤꯟ ꯁꯥꯎꯅꯤꯡꯅ ꯀꯦꯇꯨꯀꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯣꯛ ꯊꯣꯛ ꯏꯜꯂꯒ ꯍꯩ ꯕꯨꯗꯨ ꯆꯨꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯨꯃꯤꯟ ꯂꯩ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯕꯗꯨꯕꯨ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦꯕ ꯍꯥ ꯑꯩꯍꯣꯃ ꯍꯤꯡꯆꯥꯕꯤ ꯅꯥꯏꯌꯦ ꯅꯪꯅ ꯀꯗꯥꯏꯗ ꯏꯪꯒꯤꯠ ꯇꯧꯔꯛꯑꯒꯦ ꯑꯩ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯥꯏ ꯑꯩꯅ ꯏꯃꯥ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯨꯝꯃꯤꯉꯩꯗ ꯅꯪꯅ ꯀꯧꯔꯛꯄꯗꯨꯗ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯅ ꯃꯤꯠꯁꯦ ꯆꯦꯞꯀꯠꯇꯅ ꯏꯪꯒꯤꯠ ꯇꯧꯕꯗꯨ ꯅꯪ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯦꯇꯨꯀꯤ ꯐꯥꯛꯀ ꯅꯣꯛꯊꯣꯔꯛꯇꯨꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯣ ꯅꯪꯅ ꯅꯃꯤꯠ ꯁꯦꯞꯀꯠꯂꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯗꯤ ꯅꯪꯁꯦ ꯅꯈꯣꯡ ꯍꯥꯝꯅꯤꯡꯗꯅ ꯅꯃꯤꯠꯇꯣ ꯁꯦꯞꯀꯠꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯅꯪꯗꯤ ꯉꯥꯊꯨꯟ ꯊꯥꯡꯒꯠꯈꯩ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦꯗꯣ ꯑꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯈꯣꯡ ꯍꯥꯝꯅꯤꯡꯕ ꯑꯗꯨꯝ ꯃꯥꯟꯈ꯭ꯔꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨ ꯅꯣꯛꯇꯅꯒ ꯇꯧꯔꯤ ꯍꯩ ꯌꯦꯡꯅꯤꯡꯗꯦ ꯅꯣꯛꯂꯛꯀꯅꯨ ꯅꯌꯥꯅꯅꯤ ꯌꯥꯊꯤ ꯉꯥꯛꯇ ꯑꯁ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯏꯃꯨꯡꯗꯒꯤ ꯄꯨꯈꯝꯒ ꯊꯥꯡꯒ ꯂꯧꯊꯣꯔꯛꯑꯣ ꯀꯣꯕꯤꯁꯤ ꯁꯣꯏꯔꯛꯀꯦ ꯀꯣꯕꯤꯁꯤ ꯀꯛꯁꯤꯡꯖꯨ ꯆꯥꯗꯣꯏꯔꯥ ꯍꯥꯏꯁꯦ ꯅꯣꯏ ꯀꯣꯝꯄ꯭ꯔꯦꯛ ꯍꯧꯗꯥꯏꯅꯦ ꯈꯔ ꯍꯦꯛꯂꯛꯑꯣ ꯑꯗꯨꯒ ꯉꯥꯔꯤ ꯈꯔꯒ ꯃꯣꯔꯣꯛ ꯈꯔꯒꯁꯨ ꯃꯨꯔꯛꯑꯣ ꯂꯟꯁꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯍꯩꯕꯤꯔꯦꯗ ꯑꯩꯅ ꯉꯥꯔꯤꯁꯨ ꯄꯨꯊꯣꯛꯇꯣꯏꯕ ꯃꯣꯔꯣꯛꯁꯨ ꯑꯗꯒꯤ ꯀꯣꯝꯄ꯭ꯔꯦꯛꯁꯨ ꯉꯝꯃꯔꯣꯏ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ ꯑꯩ ꯁꯤꯡꯖꯨꯒ ꯂꯣꯏꯅ ꯇꯣꯛꯑꯦ ꯄꯦꯜꯂꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃ ꯈꯣꯏ ꯇꯧꯁꯥꯏꯁꯦ ꯁꯛꯃꯛꯅꯤ ꯂꯤꯛꯅ ꯂꯤꯛꯏꯕ ꯁꯤꯡꯖꯨꯁꯦ ꯁꯨꯔꯁꯨ ꯆꯥꯕꯗꯤ ꯃꯥꯅ ꯂꯣꯏ ꯆꯥꯈꯤꯗꯣꯏꯅꯦꯕ ꯀꯦꯇꯨꯀꯤ ꯃꯨꯔꯨꯝ ꯁꯣꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯈꯟꯅꯁꯤ ꯀꯣꯝꯄ꯭ꯔꯦꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯉꯥꯔꯤ ꯃꯣꯔꯣꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯈꯜꯂꯣ ꯄꯨꯂꯞ ꯄꯨꯊꯣꯛꯄꯗꯤ ꯑꯩ ꯉꯝꯃꯣꯏ ꯂꯟꯁꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯠꯂꯣ ꯀꯣꯝꯄ꯭ꯔꯦꯛꯇꯨ ꯍꯦꯛꯑꯝꯃꯣ ꯑꯩ ꯌꯨꯝ ꯆꯠꯇꯨꯅ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯔꯨꯈꯤꯒꯦ ꯅꯪ ꯉꯝꯃꯤ ꯏꯕꯦꯝꯃ ꯂꯤꯛꯃꯟꯗꯅ ꯁꯦꯟꯗ꯭ꯔꯥꯡ ꯃꯊꯤꯗꯣ ꯁꯤꯀꯤꯅꯦꯅ ꯈꯨꯜꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯦꯛ ꯇꯧꯔꯗꯅ ꯍꯣ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ ꯑꯩꯅ ꯂꯤꯛꯄꯁꯤꯅꯅꯤ ꯉꯁꯤ ꯏꯔꯅꯥꯏ ꯌꯨꯝꯒ ꯁꯥꯗꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ ꯀꯦꯇꯨꯀꯤ ꯇꯜꯂꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯃꯌꯨꯝ ꯇꯝꯅ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯕ ꯆꯠꯈꯤ ꯂꯟꯁꯅꯥꯁꯤ ꯌꯥꯝꯅ ꯂꯤꯛꯄ ꯃꯈꯩꯁꯤꯒꯤ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛꯁꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯁꯤꯃꯛꯅ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ ꯃꯋꯥꯗ ꯏꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯧꯊꯣꯛꯇꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯂꯟꯁꯅ ꯁꯨꯃꯥꯡꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯣꯏꯅ ꯌꯦꯡꯉꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯃꯅꯦꯝ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯅꯦꯝ ꯁꯣꯔꯣꯖꯤꯅꯤ ꯑꯁꯤ ꯀꯩꯊꯦꯜ ꯄꯣꯠꯂꯛꯇ ꯐꯅꯦꯛ ꯐꯤ ꯌꯣꯟꯕꯅꯤ ꯂꯟꯁꯅ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯣꯔꯦꯟ ꯏꯃꯥ ꯍꯜꯂꯛꯄꯒ ꯀꯔꯤꯅꯣ ꯇꯝꯁꯤꯟꯕ ꯌꯥꯕ ꯇꯝꯁꯤꯜꯂꯒ ꯉꯥꯡꯍꯟꯒꯦ ꯈꯪꯂꯣꯏꯗ꯭ꯔꯥ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯤ ꯃꯥꯅꯁꯨ ꯁꯦꯕꯥ ꯁꯤꯕꯤ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯍꯦꯛꯇ ꯑꯐ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯁꯤꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯊꯣꯡꯉꯒ ꯄꯤꯖꯕꯁꯤꯗ ꯇꯣꯏꯕ ꯍꯔꯥꯎꯗꯅ ꯃꯁꯤꯗꯩꯁꯤꯗ ꯏꯃꯧ ꯁꯅꯥꯁꯤꯗꯨꯕꯨ ꯀꯔꯤꯅꯣ ꯃꯥꯏ ꯃꯃꯧ ꯁꯅꯥꯗꯤ ꯅꯠꯇꯕꯤ ꯑꯔꯨꯄꯤ ꯑꯁꯦ ꯂꯥꯛꯄꯗꯒꯤ ꯁꯅꯥ ꯑꯁꯦꯡꯕꯤ ꯑꯩꯈꯣꯏꯒꯁꯤꯗꯤ ꯃꯃꯧꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯃꯥꯅꯤ ꯑꯩꯗꯤ ꯁꯅꯥꯅꯤ ꯏꯃꯤꯡ ꯁꯅꯥ ꯀꯧꯗ꯭ꯔꯕꯁꯨ ꯏꯅꯥꯗ ꯁꯅꯥ ꯁꯤꯔꯤ ꯉꯛꯇ ꯂꯤꯛ ꯑꯆꯧꯕ ꯑꯃꯁꯨ ꯁꯤꯔꯤ ꯁꯤꯁꯨ ꯕꯟꯙꯥꯟꯗ ꯂꯧꯍꯧꯕ ꯕꯟꯙꯥꯟ ꯑꯣꯏꯔꯁꯨ ꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯕ ꯑꯗꯒꯤ ꯈꯨꯠꯇꯁꯨ ꯈꯨꯗꯣꯞ ꯁꯤꯔꯤ ꯏꯁꯥꯁꯤꯗ ꯁꯅꯥꯅ ꯌꯣꯝꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯄꯥꯝꯗꯒꯤ ꯁꯅꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯄꯛꯇꯕꯤ ꯃꯃꯤꯡꯈꯛ ꯁꯅꯥ ꯑꯣꯏꯗꯨꯅ ꯂꯥꯛꯄꯤꯁꯤꯗ ꯏꯃꯧ ꯁꯅꯥ ꯀꯥꯏꯅ ꯑꯣꯏꯔꯦꯀꯣ ꯁꯅꯥ ꯌꯥꯝ ꯑꯣꯏꯔꯦꯕ ꯁꯨꯃꯥꯡ ꯄꯨꯟꯕꯅꯤ ꯁꯝꯕꯜ ꯑꯃꯁꯨ ꯈꯥꯟꯅꯗꯦ ꯂꯣꯏꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯕ ꯉꯥꯛꯇꯅꯤ ꯁꯟꯙ꯭ꯌꯥꯒꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯋꯥꯏ ꯁꯤꯠ ꯁꯦꯡ ꯇꯧꯗꯨꯅ ꯐꯤ ꯑꯁꯦꯡꯕ ꯍꯣꯡꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯂꯟꯁꯅ ꯃꯆꯨ ꯄꯩꯗꯨꯅ ꯁꯣꯜꯂꯤ ꯊꯕꯛ ꯐꯕꯤꯅꯤꯀꯣ ꯃꯥꯅ ꯑꯣꯏꯔꯤꯁꯦ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯕ ꯍꯧꯖꯤꯛꯄꯨ ꯙꯨꯞ ꯊꯥꯕ ꯃꯇꯝꯁꯤ ꯉꯥꯏꯅꯦ ꯍꯧꯖꯤꯛꯇꯅꯦꯕ ꯅꯨꯃꯤꯠꯁꯤ ꯆꯪꯈ꯭ꯔꯤꯕꯁꯤ
kuijibni aduga hekta nanghoroi to singaire sanadi lansnabu hanna yenglamda mathau tawba loiraduna imungda prap sangki mamli marak aduda Sarojini masu kaithel-dagi halaklam manemna thongal changlakpa ubada lansna prap changsinduna nanghoraroi matagum pauk tammi ima paum tambiura Sarojini ingangai mamau ahal asi lakpadagi adumna amukta mangonda ima kaina rasi leithon leina kauraktri Sarojini mongmonokna kariwano imongna tamge hairibo tam lansna yumlomda haipet yengduna adubo roima ngasai nungthindo sanagi mani ahan yam haisingbido laga imungsida zuza kari no wari yam sakiban Sarojini ipa phadokna o sumna la iba ma oiramgani kari so ahen ba hainaramoida kanana sumna la udawno ima sumna lakpa nati mani duna koi sanada kari no phata lausin yum kaina ba wa mayam ma insinkibani moina ngambai sangsi ima aidi isam samna sanagi mani ni haibaduda laklibra haidana hangma sanglubaneba ada koi sanana aisa ta leihaningdadana tanthorokpai wani si saitana saki tanthorei ko ine tanthorei karigi madi nangbu tanthorei ba ima nang sidi utokna supangkri ai lerebadi moi phatta lausingi wari do sanaba yararoidana aduge bu tanthorei ba Sarojini tumin lei hoi mai khumlakti lansnana ima ai wadi namong nupido warak hau hairisini yum thugaina ba yumgaiwa phattaba kaya maniamda lansna mana tamsilam lansna imungna sanglakpaga nokfet tawna haizai khangra tamsit banidana ina chaibirani do kalak peli sana tayema ngasi kana yumsida la ami khul thangnabada ongbi aigi ni heldudi ngasai ngehak la ami atay hen ba kanam lakti kaidawragi ma nani duna kari di hairami sana manengi wahang sida ingak kashu hen ba hairamdi chakawbada yumlomda asina yawbanina ine hoida mamaga inega na oina kaurage haidana hairamba khaktani ne Sarojini lansnana hu kamlambagi wadu kosi kotuna haire chakawba asuk yam watliba sibu madi karigi hausik haiba lakliba sum ngalingai sida hayobana phayena tawri oiramni kaidoba yaruge ma kashu tawde sum hangbani matungdi maram leite yumsida mi panglakta lakhangan aina haribase phattabagi natte yumsida mi toina sanglakpa lakpa haise mi gi mi hekta sanglakadoribani aduga nang nangasai nani lakpada nasibu tantu I hai adu tawganu ko phana phatti hairasu mahaksi nataina loriba nasiani sana gyan takre ngasai digi maniamna kosi thangma wa kaya hairibasi soidana masem sabi asina henjinba pawtam lamlani haiba sana mi singbagi haunabi aduwada wa makha samtharakte magi nungaitabadu mabukningda tumin haina singna lotsinduna thamtraga haiba pakhumsi piduna makha taramda mana tawgadaw mathau singdu oina phatphat tawsinki mathangi nomitni lansna ngasidi hanadagi yahau ngali thabainkhang sasat loisil mana thabak pharibasi ngasi laikaiduda lukun thangba ma leiram madu satnaba make sema nangnaba thabainkhang sasat loisilibani thabak tawbada makhong yang adubu tawthorakpa thabakta isu amadi tajade konmakta phenglasu waimakta tairasu isu taba haidudi oiramdi lansnagi mapuroiba angauna nubi nang satringaida chakto aigi saru khasita thomlam ai isase kya nungaite aduna thabaktu ngasidi ai satlaroi potharage lansna mangol aduda janolubak adu puthok sakyeng mingsil thanduna make semlambadu hairakliba waduda tawramba kerambadu sapleptuna mamitu paina yenglaga ainabu thabak ama hek satawri hayadi nang aingonda yam yetingamani ha kiningamganiba ye yetpagi wana tini nang isasi nungaidraduna tawbani nupa taningde ai yam taningde aisin keri basya ke phamga khangde aingonda yelakan horen mayam maraktuda aina ithi batare chakto ngasi noma khak chara henbada nang kaishudi siroidana nang na da hauba saba satlaga aina sida chara hela lehodoi ba nong phadokni heloi bungo nang na chara do henba nungaiti hairagasu ai lakchi phau pun manaktuda phamlagane ising thak na khanglamo ai laklaga thongge angau ngangna batalladuna nangga ngangna gado sarupudi aine ai ngamda isana dom thongnaga sajawrage angau ta sengna magi nupi asiga manaba talladuna imung sangki
ꯂꯟꯁꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯌꯥꯝ ꯆꯌꯦꯠꯅꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ, ꯉꯥꯏꯍꯥꯛꯇ ꯀꯦꯕꯁꯤꯗ ꯀꯦꯐꯝꯒ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯂꯟꯁꯅ ꯉꯥꯡꯅ ꯀꯦꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯤ, ꯂꯣꯏꯔꯒ ꯃꯐꯤ ꯁꯦꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯥꯔꯇꯣꯟꯗꯤ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯒꯤꯁꯨ ꯂꯥꯛꯈꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯍꯧꯔꯝꯗꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯆꯠꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯀꯦꯇꯨꯀꯤꯕꯨ ꯀꯣꯏꯊꯤ ꯊꯤ, ꯀꯣꯟꯅ ꯊꯪꯗ ꯀꯦꯇꯨꯀꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ꯫ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯔꯥꯡ ꯆꯠꯂꯝꯗꯥꯏꯗ ꯍꯧꯔꯝꯃꯨ ꯆꯠꯃꯤꯟꯅꯁꯤꯅ ꯍꯥꯏꯕꯗꯣ? ꯁꯅꯥꯁꯨ ꯕꯥꯔꯇꯣꯟ ꯐꯪꯈꯤꯕꯗꯨꯗ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯁꯅꯤ ꯍꯥꯏꯗꯅ ꯍꯧꯔꯝꯗꯕꯅꯤ ꯀꯩꯅꯣ꯫ ꯅꯪ ꯉꯥꯏꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯂꯟꯁꯅꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ, ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯅ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯃꯨꯒꯥꯒꯤ ꯐꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯄꯒꯦ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ, ꯃꯃꯜꯅ ꯀꯌꯥꯃꯨꯛ ꯄꯤꯔꯤꯕ? ꯂꯟꯁꯅꯥ ꯅꯣꯛꯇꯨꯅ, ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥ ꯏꯁꯦ? ꯐꯖꯩ ꯏꯕꯦꯝꯃ, ꯐꯖꯩ, ꯀꯌꯥꯕꯨ ꯄꯤꯒꯦ ꯅꯪꯒꯤ ꯐꯤ ꯑꯗꯨꯕꯣ? ꯀꯦꯇꯨꯀꯤ ꯃꯥꯗꯤ ꯂꯟꯁꯅꯥꯒ ꯑꯁꯨꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯅꯤꯅ ꯂꯟꯁꯅꯥꯒꯤ ꯃꯒꯨꯜ ꯈꯪꯉꯤ, ꯈꯔꯁꯨ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯒ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯔꯤꯛꯄꯤꯁꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯑꯍꯟꯕ ꯐꯤ ꯐꯅꯦꯛ ꯂꯩꯔꯨꯗꯧꯅꯣ? ꯕꯟꯙꯥꯟ ꯊꯝꯂꯝꯕ ꯑꯣꯏꯔꯝꯅꯤ, ꯈꯔ ꯂꯩꯔꯗꯤ ꯃꯃꯤꯡꯁꯤꯐꯥꯎ ꯕꯟꯙꯥꯟ ꯗꯦꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯗꯧꯅꯤ꯫ ꯆꯥꯟꯁꯨ ꯆꯥꯟꯅꯗ꯭ꯔꯦ ꯏꯆꯦ, ꯑꯩꯅ ꯊꯣꯜꯂꯤ ꯃꯤꯡꯁꯦ ꯌꯥꯝ ꯆꯥꯟꯅꯕꯅꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯈꯪꯖꯗꯕꯅ ꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯂꯩ꯫ ꯂꯟꯁꯅ ꯀꯦꯇꯨꯀꯤꯒꯤ ꯅꯥꯡꯒꯜꯗꯨꯗ ꯈꯨꯇꯨꯝꯗꯨꯅ ꯙꯨꯞ ꯂꯥꯎꯅ ꯁꯨꯊꯗꯨꯅ, ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯍꯩꯄꯥ ꯁꯥꯈꯣꯕ, ꯕꯟꯙꯥꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯦꯠꯂꯗꯤ ꯁꯦꯠ꯫ ꯅꯨꯄꯤꯗꯨꯅ, ꯑꯁ ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯕꯟꯙꯥꯟ ꯊꯝꯂꯝꯕ ꯃꯤꯒꯤ ꯑꯃꯟꯕ ꯑꯣꯏꯔꯦ꯫ ꯅꯊꯧꯔꯣ, ꯕꯟꯙꯥꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯦꯠꯂꯕꯗꯤ ꯁꯦꯠꯂꯦ, ꯑꯩ ꯐꯖꯔ ꯂꯣꯏꯔꯦ꯫ ꯁꯅꯥꯁꯨ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯝ ꯂꯩꯔꯦ꯫ ꯃꯤꯗꯤ ꯑꯁꯨꯝ ꯃꯊꯪ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯄꯤꯛ ꯊꯜꯂꯔꯦ꯫ ꯂꯟꯁꯅ ꯁꯅꯥꯗ ꯌꯦꯡꯗꯁꯥ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯂꯣꯟꯅꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛꯅ ꯈꯔ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯆꯥꯛꯂꯨꯛ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯐꯝꯐꯝ ꯅꯥꯇꯩ ꯆꯥꯕ ꯌꯦꯡꯗꯨꯅ ꯐꯝꯕ ꯆꯪꯅꯔꯛꯏ꯫ ꯂꯟꯁꯅ ꯁꯅꯥꯅ ꯐꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯃꯥꯁꯨ ꯐꯝꯃꯤ꯫ ꯅꯥꯀꯟꯗꯅ ꯀꯦꯇꯨꯀꯤ ꯑꯗꯨꯁꯨ ꯐꯝꯂꯤ꯫ ꯂꯟꯁꯅ ꯁꯅꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯀꯣꯟ ꯑꯗꯨ ꯎꯠꯅꯤꯡꯕꯅ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯕꯒ ꯈꯪꯗ, ꯇꯥꯔꯁꯅꯨ ꯎꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯀꯦꯇꯨꯀꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯦꯇꯨꯀꯤ, ꯆꯥꯛꯀ ꯆꯥꯕ ꯂꯥꯏꯔꯤꯁꯤ, ꯑꯩꯅ ꯁꯤꯔꯤꯕ ꯁꯅꯥꯁꯦ ꯁꯟ ꯀꯌꯥꯒꯤ ꯃꯥꯜꯂꯤ ꯈꯪꯖꯕ꯭ꯔꯣ? ꯁꯟ 10ꯒꯤ ꯂꯤꯛꯅꯤ ꯑꯩꯅ ꯁꯤꯔꯤꯕꯁꯤ, ꯌꯥꯝꯗ꯭ꯔꯥ? ꯀꯦꯇꯨꯀꯤ ꯆꯥꯛꯇꯣ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯍꯨꯛꯂꯒ ꯆꯥꯅ ꯂꯟꯁꯅꯥꯒꯤ ꯂꯤꯛꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯏꯄꯪ ꯄꯪꯅ, ꯅꯍꯥꯟ ꯅꯉꯣꯟꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯊꯣꯏꯅꯨꯅ ꯑꯆꯤꯟꯕꯒꯤ ꯊꯝꯂꯝꯃꯤ ꯍꯥꯏꯕ ꯂꯤꯛꯇꯨ ꯅꯠꯇ꯭ꯔꯣ? ꯁꯅꯥ ꯆꯥꯔꯝꯕ ꯆꯥꯡꯗꯨ ꯈꯪꯍꯥ ꯍꯥꯏ꯫ ꯅꯣꯛꯅꯤꯡꯕꯅ ꯃꯌꯥ ꯆꯤꯛꯁꯤꯟ ꯇꯨꯃꯤꯟ ꯈꯥꯡꯉꯤ꯫ ꯑꯃꯗꯨꯅ ꯎꯠꯆꯅꯤꯡꯉꯤꯗꯨꯒ ꯑꯃꯁꯤꯅ ꯏꯄꯪ ꯄꯪꯅ ꯈꯨꯝꯗꯣꯔꯛꯂꯤꯕꯁꯤꯒ ꯃꯥꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯟꯁꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯀꯦꯇꯨꯀꯤꯗ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤ ꯁꯣꯟꯅꯨꯁꯤꯗ ꯑꯔꯨꯅ ꯊꯨꯕꯦ ꯍꯥꯏꯔꯨꯗꯨꯅ ꯑꯩꯁꯦ ꯅꯣꯔꯣꯛ ꯇꯥꯔꯕꯅꯤ ꯈꯪꯅꯤ ꯅꯪ꯫ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯈꯣꯡꯕꯥꯟꯗ ꯅꯀꯣꯛꯇꯣ ꯅꯝꯁꯤꯟꯒꯦꯕ ꯅꯪ, ꯕꯨꯗꯨ ꯆꯨꯕꯤꯁꯤꯗꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯅꯥ ꯌꯥꯝ ꯁꯤꯔꯦ ꯍꯥꯏꯗꯅ ꯑꯃꯁꯤꯒꯤ ꯃꯃꯥꯡ ꯎꯠꯀꯦ ꯈꯜꯂꯒ ꯃꯁꯤꯒꯤ ꯐꯣꯔꯣ ꯁꯣꯔꯣꯕꯤꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯒ ꯂꯣꯏ ꯀꯥꯏꯍꯜꯂꯤ꯫ ꯇꯧꯔꯤꯁꯤꯕꯨ ꯃꯊꯤꯕꯣꯡꯁꯦ ꯐꯪꯖꯗ ꯆꯥꯛ ꯆꯥꯗꯧꯅ ꯒꯤꯠ ꯅꯝꯗꯅ ꯆꯥꯔꯤꯁꯦ, ꯆꯥꯎꯀꯣ ꯅꯪ ꯆꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯦꯇꯨꯀꯤ ꯂꯟꯁꯅꯥꯅ ꯆꯥꯛꯇꯤ ꯆꯥꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯂꯟꯁꯅꯥ? ꯂꯥꯎꯈ꯭ꯔꯕ ꯅꯪꯅ ꯉꯁꯤ ꯆꯥꯛꯀ ꯆꯥꯗ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯅꯪ ꯆꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯩ ꯂꯧꯔꯒꯦ꯫ ꯏ ꯀꯥꯔꯛꯇꯅ ꯉꯥ ꯊꯣꯡꯕꯁꯤꯅ ꯅꯌꯥꯗꯣ ꯅꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯇꯨꯃꯤꯟ ꯂꯩꯖꯧ꯫ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯇꯨꯃꯤꯟ ꯆꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯦꯇꯨꯀꯤ ꯇꯨꯃꯤꯟ ꯁꯣꯜꯂꯤ꯫ ꯉꯥꯎꯕ꯭ꯔꯥ ꯀꯩ? ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯤꯅ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯟꯁꯅ ꯃꯥꯅ ꯃꯅꯦꯝ ꯑꯁꯤꯗ ꯐꯠꯇꯕ ꯀꯌꯥ ꯏꯟꯁꯤꯟꯗꯨꯅ ꯁꯅꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯇꯝꯁꯤꯜꯂꯤ꯫ ꯁꯣꯔꯣꯖꯤꯅꯤ ꯃꯥꯁꯨ ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯃꯧ ꯑꯍꯜ ꯑꯁꯤꯅ ꯏꯟꯁꯤꯟꯕ ꯋꯥꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯊꯥꯖꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯐꯅ ꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯁꯣꯔꯣꯖꯤꯅꯤ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯒ ꯃꯆꯥ ꯑꯇꯣꯝꯕ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯁꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏ꯫ ꯁꯣꯔꯣꯖꯤꯅꯤꯅ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯌꯥꯝ ꯇꯧꯔꯦꯅꯦ ꯃꯥ꯫ ꯌꯥꯏꯃ ꯉꯛꯆꯥꯅꯅ, ꯏꯃꯥꯒꯤ ꯋꯥꯁꯤꯕꯨ ꯅꯠꯇꯦ ꯀꯅꯥ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯇꯥꯟꯖꯥ ꯌꯦꯡꯗꯅ ꯃꯄꯥꯝꯗ ꯄꯣꯠ ꯆꯩ ꯊꯩꯔꯤꯕꯁꯦ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯣ? ꯌꯥꯏꯃ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯋꯥ ꯁꯥꯗ ꯈꯨꯝꯃꯤ꯫
Imana hari wadubu imana mit mang uraba war ma kanade imung irang thoknaba minin silak wada pangthasu thajabigan oin sanana mapamna pot chei thairame khalu yum sida kari bu leidana kari pot bu thaidori oiroi do wan pot chei thaibagi wada nata yum sida ai leitraga mapam lungi mi yam toina laklibado karai da kari na phatta kanglon insin ba laklib natro ibunga nangi nupi se nang phai kai di khalun wa ngang driba se nung da sikliba ne sikliba yaima mamagi wadu thoina tasiluba tawda asum naire oisi yari nungda sikpi phattabi namongduna chak loiramlani charunaba tawsi yaima thokibaga sorojini purok soni matu sida wa taiba yar ekta khalakani ba masi masu phanging kukrabra khangte isani pokpabu nupina ngamba ngakta amasu luhong tha phadringai yum saduna tongana thok khongdoki yaudi ababa mate yaudi Masinda marum sona masu sakum sangki nongmagi numitni angaw asi sieng na hairabada matuna simjin manbadagi thasi thanau hauba haibadu mahak oirabani thasiramdai asi simjin kibu posem aduna mayak sam tharakpa ngangna sakna yadabi ama mahak hehek taw numito lansna mahak na hanagi hamu mapuroibasida wa lairuso haidna pakon sijarakpani nahan kai oiradi aduma kari suhaida sirakliba pakon adu satladobani adubu angaw laina hauramdai oibana ngasidi khonjildu kalapna asum oina haire aibu noi napa adu ulakpa unmi nairo saninglabadi nasana chatlaga leiraga jajarusu yar chalo aswaida sikrak manamduga yam hainade khumlakliba pakhumduda bihundu tingka khiduna prap jangsin mapuroibagi lusamdu paiduna hekta thok nomi kari nangna igi ipapan manatiklo adu gaibu sikrak manam nambi kainaga nangda halaga loire angaw Makut kusaw aduna lansnagi makut adu tapha aduna leitek laga. Makut musa kasi yaudun tori nang masidi kakni. Sihai duna kutsaw aduna amuksu mamay duna thazinki. Lansna huru layduna makokto paklang duna yaisin. Hoy ma, tanan pare, ima, as laway chame, ima, ay tanan pare. Tho onsin makut kudwam bidu tinduna. Hinupa nang nengodek tu puba yabro kangring laiwa kamsin yeba yengone masak asiga amang sang segai bai maladuna tawrisip lansna mathabak tuda makutuna pop thajinduna pendana haye aibu amang sang segai kai na haye kamang tani ko aibu thazamali kai na haikibado adugadi aibu amang sang kai kamni panang laiwa son yeba lansna amaibana taklakpa laiwadu asum toina sizinnarakpana jinpha purabat makuto masimanduda prap thangjinduna kari no sori angawna khanglaw lawhole hai yengingdiko masi laiwa soli ni kai tawsi yengmata nangi laiwa duna kanma ngamdabra yengmata lansna sonba loiraduna makutuna phat angawda kansili tawsai sim daban khangani lenu nangyang linduda wasa sazaina kanthagi khangani angaw prap chatkiduna kadaidagino jayema paiduna sanglai madubuda lansna pidring haima pandemi laiwa pandemi masidi amukka sonke mantra thongam angaw angma damurada phamna karo hiya thang chu haima pandemi siju pandigi adudi amaga musonke hayo thongam ge angaw nangde kasi korong dong lansai ge khudo bisita umbagum lansai uroro umlabani onglo sihai duna khudom bidu hururu umgi aduba angaw madi saidu paiduna phingna asum sangsile madu ubada lansna kapthorakle ho samai ba sandre nangna pirakpa mantra se kulingkara male padre ba aibu sai sa thoro tori sibo nupa kana ko saido sahoi ba kana ai na ni ba kangra ai si toida kwa le so kai saningbra ha kwa saningbro saningde ba saningdre ai saningdre oi ma isire lewa su pandre ai sire kari lewa kangra nang sai asawbaduna mathong maram khangda phadrat kalakpaduda lansna ngauduna imungdagi prap chen thoraktuna thongal tamna sienki angaw mangol naduda sor phi kam leptuna lawi hey nang hanjila kanu ko
ꯍꯟꯖꯤꯜꯂꯛꯄꯗ ꯅꯪ ꯅꯈꯣꯡꯗ ꯊꯨꯗꯦꯛꯀꯗꯕ ꯑꯉꯥꯎꯕꯅꯤ ꯄꯨꯔꯥ ꯃꯇꯧꯗꯨ ꯑꯉꯥꯎꯕꯅꯤ ꯉꯥꯎꯕꯁꯨ ꯉꯥꯎꯔꯤꯕꯅꯤ ꯍꯥꯏꯅꯕ ꯂꯩ ꯃꯤꯁꯤ ꯁꯦꯝꯖꯤꯟꯃꯜꯂꯁꯨ ꯉꯥꯎꯏ ꯍꯥꯏꯕꯗꯨ ꯃꯗꯨꯃꯛꯅꯤ ꯑꯉꯧ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯁꯣꯝꯗ ꯐꯅꯦꯛ ꯊꯥꯡꯒꯠ ꯍꯣꯠꯇꯅ ꯆꯦꯜꯂꯛꯄꯗꯨꯅ ꯃꯄꯥꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯪꯒꯣꯜꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯟꯁꯅꯥ ꯐꯝꯂꯤ ꯂꯟꯁꯅꯥꯒꯤ ꯃꯃꯥꯏꯕꯤ ꯑꯃ ꯊꯥꯔꯣꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯈꯦꯗꯥ ꯑꯉꯥꯎꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯍꯣꯠꯇꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯀꯅꯥꯒ ꯇꯥꯟꯅꯔꯛꯂꯒꯦ ꯋꯥꯅꯤ ꯂꯟꯁꯅꯥ ꯈꯨꯝꯗꯦ ꯁꯣꯔꯗꯤ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯝꯂꯤ ꯊꯥꯔꯣ ꯑꯃꯨꯛꯁꯨ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯐꯤ ꯐꯅꯦꯛ ꯁꯅꯥ ꯂꯨꯄꯥ ꯕꯟꯗꯥꯟ ꯂꯧꯔꯒ ꯅꯪꯅ ꯃꯠꯄꯗꯨꯗ ꯃꯤꯅꯒ ꯍꯥꯠꯀꯦ ꯇꯨꯞꯀꯦꯗ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥꯏ ꯃꯤ ꯑꯗꯨꯝꯅꯒ ꯑꯣꯏꯔꯕꯗꯤꯅꯦ ꯆꯠꯂꯣ ꯅꯃꯍꯟ ꯍꯣꯏꯗ ꯑꯣꯏꯅ ꯂꯣꯠꯂꯨꯁꯣ ꯏꯃꯥꯏꯕꯦꯝꯃ ꯍꯧꯒꯠ ꯆꯠꯂꯣ ꯅꯃꯍꯟ ꯍꯣꯏꯗ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯤ ꯃꯌꯥꯝꯗꯣ ꯂꯥꯛꯂꯒ ꯅꯪ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯩ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ ꯆꯠꯂꯣ 이마 얌소리 이샤파티 이마 시닝드리 바이베마 ጸ우시 하이마 ጸ띠기 좀 팜미 좀 라이기 하고노이미 란스나 강라우라우 따닝데 똥놈 마루나마 빵앙당강이 ꯑꯩꯅ ꯁꯣꯝꯗ ꯊꯋꯥꯏꯁꯦ ꯁꯤꯗꯤꯡ ꯍꯤꯡꯂꯛꯄꯒꯤ ꯋꯥꯐꯥꯎ ꯉꯥꯡꯅꯤꯡꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦꯕ ꯃꯔꯝꯗꯨꯗꯤ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯉꯥꯡꯕ ꯇꯥꯕ ꯍꯣ ꯅꯌꯥ ꯅꯨꯄꯥꯗꯣ ꯉꯥꯎꯔꯦ ꯑꯉꯥꯎ ꯂꯩꯅꯥ ꯍꯧꯍꯧꯔꯦ ꯉꯥꯎꯕ ꯇꯥꯕ ꯈꯨꯟꯅꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯟꯅꯔꯒ ꯁꯦꯝꯖꯤꯜꯂꯕꯅꯤꯅ ꯑꯗꯨꯝ ꯉꯥꯎꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯟꯁꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯣꯟꯅ ꯇꯩꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯌꯦꯡꯗꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤꯗ ꯆꯠꯂꯨꯁꯤ ꯂꯩꯋꯥꯗꯣ ꯁꯣꯜꯂꯨ ꯍꯥꯏꯔꯨꯒꯦ ꯃꯥꯅ ꯄꯤꯔꯛꯄ ꯂꯩꯋꯥꯗꯨꯗꯤ ꯊꯥꯃꯟꯗꯅ ꯆꯪꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯡꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇꯨ ꯇꯥꯔꯤꯕ ꯗꯥꯛ ꯃꯌꯥꯝꯁꯦ ꯃꯥꯅ ꯄꯨꯔꯛꯄꯩꯅꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯁꯣꯜꯂꯒ ꯂꯩꯋꯥꯗꯨ ꯀꯥꯝꯁꯤꯟꯕꯅꯦꯕ ꯑꯗꯨꯕꯨ ꯌꯥꯗꯦ ꯄꯨꯔꯛꯏ ꯑꯩ ꯆꯩ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯏ ꯑꯩꯅ ꯋꯥꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯝꯁꯤꯟꯕ ꯂꯩꯋꯥꯗꯣ ꯑꯩꯕꯨ ꯐꯨꯕꯤꯔꯨ ꯂꯥꯎ ꯍꯥꯏꯗꯅ ꯁꯣꯟꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯦꯛꯇ ꯆꯩꯁꯥꯡꯗꯨꯅ ꯇꯥꯡꯒꯟꯁꯤꯗ ꯗꯨꯞ ꯍꯥꯏꯗꯅ ꯀꯠꯅꯔꯛꯄꯩ ꯋꯥꯅꯤꯁꯦ ꯑꯃꯥꯏꯕꯒꯤ ꯋꯥꯗꯨꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯪ ꯊꯣꯛꯄ ꯇꯧꯀꯣ ꯆꯍꯤ ꯁꯨꯗꯅ ꯑꯩꯅ ꯈ꯭ꯋꯥꯡ ꯀꯣꯜꯂꯤꯕꯁꯤ ꯅꯪ ꯃꯔꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯄꯥꯁꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯅꯕ ꯁꯦꯝꯖꯤꯜꯂꯤꯅꯦꯗꯅ ꯁꯦꯝꯖꯤꯟꯕꯗ ꯅꯄꯥꯅ ꯈꯪꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯁꯤꯡ ꯍꯩꯗꯨꯅ ꯑꯩꯕꯨ ꯐꯨꯈꯤꯕꯗꯣ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯅꯪꯁꯨꯅꯦ ꯅꯈ꯭ꯋꯥꯡꯗꯣ ꯀꯣꯟꯅꯤꯡꯗ꯭ꯔꯕꯗꯤ ꯂꯦꯝꯅ ꯂꯩꯖꯍꯧ ꯑꯗꯨꯗꯤ ꯏꯃꯥꯅ ꯅꯄꯪ ꯄꯪꯕꯒꯤꯅꯤ ꯁꯦꯝꯖꯤꯜꯂꯤꯅꯦꯗꯅꯕꯨ ꯑꯗꯨꯛ ꯍꯩꯇꯅ ꯁꯦꯝꯖꯤꯜꯂꯗꯤ ꯑꯗꯨꯝ ꯆꯩ ꯆꯥꯕ ꯇꯥꯕ ꯍꯩ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯁꯥꯕꯤꯌꯥ ꯅꯪꯗꯤ ꯍꯩ ꯁꯤꯡꯕꯒꯤꯔꯥꯏꯕ ꯆꯩ ꯆꯥꯗꯅ ꯅꯄꯥꯝ ꯌꯧꯔꯛꯂꯤꯕꯁꯦ 이마 따닝드리세 아이가 시디 흉다가 할라로이 기자리에봐 이 할라수 아마이바 무자우기 낙다 하늘사 루키니 아두가 꼬나 하니 타우로이 베마 낭톡바 꼬나 사이사라가 너무 말아이느냐 기안 따자락 떠올레이래 아이코이디 아두 파이 아다 파이에다나 하이르라가 lauga doba nangna lausu laubiroi adunaydi karimati hek haizeroi somna sorosini hoidi lansna na mayum satkibadu khanglamde numit nini humni adu lansna mayumda leiduna koisat satuna amaiba kaya tanaduna mapuroibasibu mana haibada yanaba amuk semjillami asigi matung hanagum lansna mayumda muk laktuna leirami angausu ateba sangum lansna na haini khuding hek yarami handak maraksi sana yumda kaya leite mapamda manaw nupa nabagi sathup sasin toina tawbana yumda leiba mahak sangdi masina lansna mana khudung saba lawba henjile nungthiladu thawaina mathau leita manemgi manak kaithel tamna laktuna paw tamle ima puhaure karinu puribo karibo oini kotagi phau khaiduna mapamdu puribani dana sorojini wahaidu tabada khangsaw sawning ba phaw lansna makha tai ima hek chathibaga kotagi phau khaiduna mapamdu puraga satkhribi haina kadai jattoino haidana hangba kase khumbiram banati masi aina yumda leitabasida ka yam henjilakline masi kangani ngasidi kumhai toke sorojini igun khanganke khangloija ima aina haibani di hairakanu ko aine ai khoidong sisum sawninga kadawri ai pot tai goloide hek yo loyaba ai sorojini magi potcheido phat khomjinduna loisili masindasu ngangba lepte heina masida kaithel sida ithot sinama makai phamlaga karaida kariyena potse yolaga imung puri aduga mana mapamna hot hona thai kangani ngasi lansna lanjada bisadu ma potsu loisili aisu satlage pot nama leiba lakpani ai satle ma sorojini tade magi pot loisin pham thokpa loisili lansna masu prap adumak satki nungthil pobop aduda sorojini mayumda kumlaklai mana mayum halakpada yumda kanasu leiramde aduna hena madi khoidau sawning bahaidu oikre
ꯌꯨꯝꯅꯤꯅ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯗꯦ ꯃꯤ ꯑꯃ ꯂꯥꯛꯂꯒ ꯄꯣꯠ ꯆꯩ ꯃꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯀꯔꯤꯝ ꯈꯪꯉꯔꯣꯏ ꯐꯤꯒꯁꯦ ꯂꯣꯏꯅ ꯄꯥꯏꯊꯔꯦ ꯇꯧꯔꯤꯁꯦ ꯈꯪꯉꯅꯤ ꯉꯁꯤꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟ ꯇꯧꯒꯦꯕ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤꯅ ꯉꯝꯕꯗꯁꯨ ꯂꯥꯛꯈꯤꯖꯅꯨ ꯃꯥꯁꯨ ꯈꯪꯅꯤ ꯉꯁꯤꯗꯤ ꯁꯣꯝꯗ ꯃꯅꯦꯝꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯒ ꯂꯟꯁꯅꯥ ꯃꯃꯣꯟ ꯅꯣꯛꯏ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯑꯗꯨꯃꯉꯥꯏ ꯌꯥꯏꯃꯁꯨ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯑꯅꯤꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯁꯣꯔꯣꯖꯤꯅꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯂꯥꯛꯊꯔꯛꯏ ꯍꯟꯗꯤ ꯍꯜꯂꯛꯏꯗꯅ ꯅꯣꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯥꯛꯄꯒꯤ ꯍꯦꯛꯇ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤ ꯂꯥꯛꯊꯔꯛꯏꯁꯤꯕꯣ ꯀꯩꯅꯣꯕ ꯂꯋꯥꯏ ꯂꯨꯇꯣꯟꯅ ꯂꯥꯛꯊꯔꯛꯄ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯐꯧ ꯍꯣꯟꯗꯅ ꯃꯌꯨꯝꯗ ꯄꯨꯔꯤꯕꯁꯦ ꯅꯪꯁꯨ ꯈꯪꯅ ꯀꯔꯤꯃꯇ ꯅꯇꯨꯁꯤꯗ ꯉꯥꯡꯕ ꯆꯩꯕ ꯉꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯒꯤꯁꯨ ꯉꯝꯂꯅꯤꯒꯦ ꯈꯨꯗꯣꯡꯒꯤ ꯃꯇꯣꯟꯅ ꯇꯣꯡꯈ꯭ꯔꯒꯕꯣ ꯌꯥꯏꯃꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯁꯅꯥꯅ ꯐꯠ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯇꯧꯅꯨ ꯕꯦꯝꯃ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯋꯥꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯄꯨꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯌꯨꯝꯗ ꯎꯁꯤꯅ ꯄꯣꯠ ꯆꯩ ꯆꯦꯟꯁꯤꯟꯕꯒꯨꯝ ꯅꯄꯥꯝꯗ ꯑꯗꯨꯃꯛ ꯊꯩꯔꯒ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕꯅꯣ ꯁꯅꯥ ꯉꯁꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯨꯛꯇ ꯃꯅꯦꯝꯅ ꯉꯥꯡꯕ ꯁꯛꯄꯗ ꯈꯨꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯝꯂꯛꯏ ꯏꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯩꯅ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇ ꯃꯤꯅ ꯄꯪꯇꯝ ꯇꯝꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕꯗꯣ ꯇꯧꯕꯤꯔꯛꯀꯅꯨ ꯉꯁꯤꯐꯥꯎ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎ ꯌꯨꯝꯗ ꯄꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗꯣ ꯐꯧ ꯆꯦꯡ ꯍꯥꯞꯇꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯏꯃꯥꯁꯨ ꯈꯪꯂꯝꯒꯅꯤꯗ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯌꯨꯝꯁꯤꯗ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯃꯇ ꯃꯈꯨꯠ ꯍꯥꯡꯉꯒ ꯂꯥꯛꯑꯝꯃꯣ ꯍꯣꯏ ꯑꯩꯒꯤ ꯏꯃꯨꯡ ꯂꯥꯏꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯈꯨꯌꯥꯝ ꯐꯥꯎ ꯅꯤꯔꯒꯗꯤ ꯆꯥꯔꯛꯇꯦ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯌꯥꯏꯃ ꯅꯪ ꯀꯔꯤ ꯌꯦꯡꯂꯤ ꯅꯇꯨꯁꯤꯅ ꯑꯩꯉꯣꯟꯗ ꯑꯍꯟ ꯁꯥꯗꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪ ꯅꯅꯥꯗꯨꯅ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯥ ꯅꯪ ꯏꯃꯥ ꯀꯅꯥꯅ ꯏꯃꯥꯗ ꯄꯥꯎ ꯇꯝꯁꯤꯜꯂꯤ ꯇꯝꯁꯤꯟꯗꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯑꯩꯅ ꯋꯥꯁꯦ ꯉꯥꯡꯉꯣꯏ ꯍꯥꯏꯗꯅ ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯥꯡꯗꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥꯁꯨ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅꯗꯤ ꯅꯃꯧꯅ ꯈꯟꯖꯩ ꯑꯁꯨꯛ ꯀꯨꯏꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯅꯥꯗꯨꯅ ꯂꯩꯕꯕꯨ ꯆꯠꯇ꯭ꯔꯕꯧꯁꯨ ꯏꯕꯦꯝꯃ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯏꯃꯥ ꯁꯪꯐꯝ ꯊꯣꯛꯄꯅꯤ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯃꯤꯅ ꯄꯥꯎ ꯇꯝꯕ ꯋꯥꯗ ꯊꯥꯖꯕ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯕ ꯄꯥꯎ ꯇꯝꯁꯤꯜꯂꯛꯂꯤꯕ ꯃꯤꯗꯨꯅ ꯅꯠꯇ꯭ꯔꯣ ꯏꯃꯥꯕꯨ ꯄꯤꯖꯅꯤꯡꯗꯗꯅ ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯈ꯭ꯔꯤꯕꯗꯣ ꯁꯣꯔꯣꯖꯤꯅꯤ ꯈꯨꯝꯗꯦ ꯑꯆꯨꯝꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯌꯥꯏꯃꯅ ꯁꯅꯥ ꯌꯥꯔꯦ ꯇꯣꯛꯂꯦ ꯀꯔꯤꯒꯤ ꯇꯣꯛꯑꯣꯏ ꯋꯥ ꯉꯥꯡꯗꯕ ꯑꯩꯁꯦ ꯃꯣꯏꯅ ꯅꯝꯗꯅ ꯋꯥ ꯉꯥꯡꯍꯟꯕꯅꯦ ꯁꯣꯝꯗꯅ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯟꯁꯅ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯈꯨꯗꯣꯝꯕꯤꯒ ꯊꯤꯟꯗꯨꯅ ꯍꯦꯉꯥꯛ ꯅꯪ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯝꯅ ꯇꯥꯕꯅꯤ ꯄꯥꯎ ꯇꯝꯕ ꯑꯗꯨꯗ ꯍꯣꯏꯅꯦ ꯁꯤ ꯊꯝꯈ꯭ꯔꯣ ꯄꯤꯖꯅꯤꯡꯗꯕ ꯇꯣꯉꯥꯟ ꯍꯣꯡꯗꯣꯛꯄ ꯀꯩꯗꯤ ꯀꯩꯅꯣ ꯀꯩꯅꯣꯕ ꯅꯪꯒꯤꯁꯦ ꯃꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯣ ꯏꯆꯦꯗꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯣꯏ ꯍꯣꯏꯅꯦ ꯇꯥꯔꯝꯅꯤ ꯈꯪꯉꯤ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯇ ꯂꯥꯛꯄ ꯌꯥꯔꯣꯏ ꯏꯆꯦꯗꯤ ꯅꯊꯧ ꯑꯃꯒꯨꯝ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯂꯨꯝꯗꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯅ ꯂꯨꯝꯃꯒ ꯇꯥꯕ ꯌꯥꯝ ꯀꯟꯕꯅꯦꯕ ꯀꯔꯤ ꯑꯩꯕꯨ ꯂꯨꯝꯃꯒ ꯋꯥꯔꯤ ꯇꯥꯏ ꯀꯥꯏꯅ ꯑꯩꯅ ꯀꯔꯥꯏꯗ ꯇꯥꯏ ꯇꯥꯗꯦ ꯍꯥꯏꯒꯦꯔꯕ ꯏꯆꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤꯀꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ ꯇꯧꯅꯨ ꯏꯆꯦ ꯑꯩꯁꯨ ꯃꯤꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯌꯥꯔꯅꯤ ꯈꯟ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯏꯃꯥꯁꯨꯅꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯐꯠꯇꯕꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯒ ꯀꯩꯊꯦꯜꯗ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯦꯠꯂꯤꯕ ꯐꯤꯗꯨꯁꯨ ꯀꯅꯥꯅ ꯁꯨꯕꯒꯦ ꯈꯨꯝꯃꯨꯅꯨ ꯏꯃꯥ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯌꯨꯝ ꯑꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯧ ꯑꯃꯒꯤ ꯃꯊꯧꯗꯨꯗꯤ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯏꯗꯅ ꯇꯧꯕꯅꯤ ꯃꯁꯤꯗ ꯀꯔꯛ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯃꯤꯅꯤ ꯅꯣꯏꯅ ꯐꯠꯇ꯭ꯔꯤꯕꯗꯨꯗꯒꯤ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯠꯇꯕꯁꯨ ꯉꯝ ꯏꯁ ꯅꯪꯒꯤꯁꯤꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯁꯤꯕꯤ ꯈꯔ ꯇꯧꯗ ꯌꯥꯗꯕꯒꯨꯝ ꯇꯧꯁꯤꯟꯅꯕꯁꯤꯒꯤꯔꯣ ꯅꯪꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯤꯕꯗꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯁꯦꯕꯥꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯇꯧꯕ ꯌꯥꯏ ꯑꯗ ꯑꯉꯥꯡ ꯅꯪ ꯑꯃ ꯂꯩ ꯈꯟꯗꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯧꯗꯕꯒꯤ ꯋꯥꯅꯤ ꯌꯥꯏꯃꯅ ꯌꯥꯔꯤꯗꯦ ꯋꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯊꯦꯡꯕꯁꯤꯗ ꯁꯨꯃꯥꯏꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯅ ꯈꯠꯅꯕꯁꯦ ꯃꯤꯅ ꯇꯥꯔꯒ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯈ꯭ꯔꯔꯣꯏ ꯂꯟꯁꯅꯥꯅ ꯍꯣꯏ ꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯇꯨꯗꯣ ꯍꯥꯟꯅ ꯐꯥꯖꯤꯜꯂꯣ ꯅꯇꯨꯗꯣ ꯁꯅꯥ ꯋꯥ ꯉꯥꯡꯂꯝꯗ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ ꯄ꯭ꯔꯞ ꯏꯃꯨꯡ ꯆꯪꯈꯤ ꯌꯥꯏꯃ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯍꯟꯁꯨ ꯐꯅ ꯑꯣꯏ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯕ ꯌꯥꯔꯕꯅꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯏꯃꯥꯅ ꯋꯥꯈꯜ ꯑꯐꯕ ꯈꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝ ꯀꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝ ꯌꯥꯏꯃꯁꯨ ꯏꯃꯨꯡ ꯆꯪꯈꯤ ꯁꯣꯔꯣꯖꯤꯅꯤ ꯍꯧꯖꯤꯛꯁꯨ ꯇꯨꯃꯤꯜꯂꯤ ꯂꯟꯁꯅꯥ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ
ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯣꯔꯣꯖꯤꯅꯤ ꯁꯅꯥꯗ ꯋꯥ ꯀꯌꯥ ꯉꯥꯡꯈꯤꯗ꯭ꯔꯦ. ꯁꯥꯎꯅꯤꯡꯕꯒꯤ ꯅꯠꯇꯦ, ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯕꯒꯤ ꯃꯃꯧꯗ ꯀꯧꯕ ꯉꯥꯡꯕ ꯉꯝꯗꯕꯅꯤ. ꯀꯨꯏꯗꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯉꯥꯛꯆꯥꯎ ꯊꯦꯛꯇꯨꯅ ꯆꯠꯄ ꯃꯍꯥꯛꯀꯤꯁꯨ ꯏꯁꯣꯔꯅ ꯑꯗꯨꯃꯛ ꯌꯩꯊꯤꯔꯛꯏ. ꯑꯉꯧ ꯃꯉꯣꯟꯗ ꯊꯥꯔꯤꯕ ꯂꯩꯋꯥ ꯇꯤꯟꯋꯥꯁꯤ ꯐꯅꯗꯤ ꯌꯥꯝꯃꯤ. ꯂꯩꯋꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯗ ꯄꯥꯜꯂꯛꯄꯗꯗꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯤ. ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯏ. ꯃꯁꯥꯅ ꯃꯁꯥ ꯀꯅꯥꯅꯣ ꯈꯪꯖꯗꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯎꯔꯒ ꯂꯟꯁꯅ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ. ꯅꯣꯡꯃꯁꯨ ꯑꯉꯧ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯤ. ꯃꯤ ꯑꯃꯇ ꯂꯥꯛꯄ ꯎꯕ ꯌꯥꯗꯦ. ꯆꯪꯁꯤꯟ ꯆꯪꯁꯤꯟ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ. "ꯑꯣꯏ, ꯅꯣꯏꯗꯤ ꯈꯪꯖꯔꯝꯃꯣꯏꯅꯦ. ꯑꯩꯁꯤ ꯅꯨꯄꯤꯅ ꯉꯝꯃꯦꯁꯦ. ꯅꯣꯏꯗꯤ ꯑꯉꯥꯎꯕꯅꯤꯅ ꯈꯪꯉꯝꯃꯣꯏꯕ." "ꯃꯥꯅꯦ, ꯑꯩꯗꯤ ꯅꯨꯄꯤꯅ ꯉꯝꯕꯅꯤ." ꯅꯨꯄꯤ ꯑꯃꯅ ꯍꯩꯅꯗ ꯊꯤꯅ ꯆꯩꯔꯛꯏ. "ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ, ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯝꯖꯕꯗꯧꯅ. ꯍꯥꯏ, ꯆꯠꯊꯣꯛꯎꯀꯣ. ꯐꯤꯅꯥꯠꯁꯤꯅ ꯁꯦꯠ ꯂꯥꯎꯅ ꯁꯦꯠꯆꯜꯂꯛꯀꯅꯤ. ꯁꯛꯃꯛꯅꯦ, ꯕꯤꯔꯤ ꯑꯆꯥꯛꯇꯕ ꯍꯦꯛ ꯃꯥꯜꯂꯗꯅ. ꯍꯩꯅꯗꯦ, ꯆꯠꯊꯣꯛꯑꯅꯤ." ꯑꯉꯧ ꯃꯤꯅ ꯍꯥꯏꯕ ꯃꯥ ꯇꯥꯗꯦ, ꯅꯣꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ. "ꯑꯣ, ꯑꯩ ꯑꯙꯥ ꯃꯣꯔꯥꯅꯦ, ꯈꯪꯗꯕ ꯈꯪꯍꯧꯔꯣ, ꯇꯥꯗꯕ ꯇꯥꯍꯧꯔꯣ. ꯑꯩ ꯑꯙꯥ ꯃꯣꯔꯥꯅꯦ." ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯆꯠꯈꯤ. ꯄꯨꯔꯥ ꯑꯉꯥꯎꯕꯅꯤꯀꯣ. ꯉꯥꯎꯔꯦ ꯉꯥꯎꯔꯦ, ꯑꯉꯧ ꯉꯥꯎꯔꯦ. ꯑꯉꯧ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯤ. ꯇꯥꯟꯖꯥ ꯆꯥꯅ ꯌꯥꯏꯃꯒ ꯍꯦꯛ ꯊꯦꯡꯅꯩ. ꯌꯥꯏꯃ ꯇꯍꯥꯅ. "ꯀꯩꯅꯣ ꯇꯥꯆꯧ, ꯂꯝꯕꯤꯁꯤ ꯇꯧꯏꯁꯤꯕꯣ? ꯑꯁ ꯌꯥꯝ ꯐꯖꯗꯦꯀꯣ. ꯆꯪꯉꯁꯤ ꯂꯥꯛꯑꯣ." "ꯌꯥꯏꯃ, ꯅꯪ ꯈꯪꯉꯝꯈꯤꯔꯣꯏ ꯅꯠꯇ꯭ꯔꯥ? ꯅꯪ ꯈꯪꯉꯝꯈꯤꯔꯣꯏꯕ." "ꯀꯩꯅꯣ ꯈꯪꯗꯣꯏꯁꯤꯕꯨ ꯇꯥꯆꯧ? ꯑꯩ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯦ." "ꯑꯩ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯦꯁꯦ ꯅꯪ ꯈꯪꯉꯝꯈꯤꯔꯣꯏ ꯅꯠꯇ꯭ꯔꯣ?" "ꯈꯪꯉꯝꯈꯤꯔꯣꯏꯗ." ꯌꯥꯏꯃ ꯃꯀꯣꯛ ꯄꯥꯏ, ꯃꯊꯥ ꯁꯥ. ꯂꯣꯏꯔꯦꯍꯦ. "ꯃꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯑꯩ ꯑꯙꯥ ꯃꯣꯔꯥꯅꯦ. ꯑꯩꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯅꯦ. ꯇꯥꯗꯕ ꯇꯥꯍꯧꯔꯣ, ꯈꯪꯗꯕ ꯈꯪꯍꯧꯔꯣ. ꯑꯩ ꯑꯙꯥ ꯃꯣꯔꯥꯅꯦ." ꯌꯥꯏꯃ ꯃꯤ ꯇꯥꯔꯒ ꯐꯖꯗ꯭ꯔꯦ ꯈꯟ ꯃꯌꯥꯝꯕꯒꯤ ꯃꯆꯤꯟ ꯑꯗꯨ ꯐꯠ ꯃꯦꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯕꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ. "ꯏꯇꯩꯃ, ꯇꯥꯕ꯭ꯔꯣ? ꯏꯇꯩꯃ, ꯃꯄꯥꯟꯗ ꯄ꯭ꯔꯕ ꯑꯝꯇ ꯊꯣꯛꯄꯤꯔꯣ." ꯂꯟꯁꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ. "ꯀꯩꯗꯧꯔꯦ?" ꯌꯥꯏꯃ ꯑꯉꯧꯒꯤ ꯃꯆꯤꯟ ꯃꯦꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ. "ꯏꯇꯩꯃ, ꯀꯩꯅꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯉꯥꯎꯔꯦꯀꯣ. ꯂꯝꯕꯤꯁꯤꯗꯕꯨ ꯑꯩ ꯑꯙꯥ ꯃꯣꯔꯥꯅꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎ ꯂꯩꯔꯝꯃꯦ." ꯌꯥꯔꯛꯇꯃꯨꯛ ꯉꯪꯗꯨꯅ. "ꯃꯅꯨꯡꯗ ꯏꯇꯩꯃꯅ ꯉꯝꯕꯅ ꯉꯝꯕ. ꯃꯤꯃꯥꯡ ꯊꯣꯛꯂꯛꯄꯁꯤꯗꯤ ꯏꯇꯩꯃ, ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯂꯦꯝꯖꯗꯦ." ꯂꯟꯁꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ. "ꯈꯪꯗ꯭ꯔꯦ ꯌꯥꯏ, ꯏꯇꯩꯃ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯍꯟꯗꯛ ꯃꯔꯛ ꯇꯌꯥꯝꯕꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯇꯩꯃꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ." ꯑꯉꯧ ꯃꯌꯥ ꯍꯤꯒꯠꯇꯨꯅ. "ꯉꯔꯥꯡꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯀꯣꯛ ꯅꯝꯗꯦꯅ ꯑꯩꯁꯦ ꯆꯥꯛꯀ ꯄꯤꯖꯗ꯭ꯔꯤꯅꯤ. ꯑꯗꯣ ꯑꯩ ꯁꯥꯎꯕꯤꯗꯦ. ꯑꯩ ꯁꯥꯎꯗꯦꯕ." ꯌꯥꯏꯃ ꯃꯇꯩꯃꯗꯤ ꯌꯦꯡꯂꯛꯏ. ꯂꯟꯁꯅꯥ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯔꯊ ꯈꯪꯏ. ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟ ꯏꯇꯞ ꯇꯞꯅ. "ꯅꯨꯄꯥ, ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ. ꯂꯥꯛꯑꯣꯕ ꯆꯪꯉꯁꯤ." "ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯅꯝꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯤ. ꯑꯩ ꯑꯝꯇ ꯅꯝꯃꯨꯈꯤꯒꯦ. ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯃꯨꯛ ꯑꯩ ꯆꯩ ꯆꯥꯗꯣꯏꯅꯤ. ꯃꯀꯣꯛ ꯍꯦꯛ ꯅꯝꯍꯧꯗꯕꯗꯩ ꯐꯨꯗꯣꯏꯅꯦ. ꯑꯩ ꯐꯨꯗꯣꯏꯅꯦ." ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯌꯥꯏꯃ ꯃꯌꯥꯝꯕꯕꯨ ꯇꯥꯞ ꯐꯥꯗꯨꯅ. "ꯀꯥꯏꯗꯅꯣ ꯇꯥꯆꯧ? ꯅꯇꯩꯃꯒꯤ ꯃꯀꯣꯛ ꯅꯝꯃꯨꯒꯦ. ꯁꯤ ꯊꯥꯗꯣꯛꯁꯤ. ꯅꯇꯩꯃꯒꯤ ꯃꯀꯣꯛ ꯅꯝꯃꯨꯒꯦ ꯃꯤ. ꯊꯥꯗꯣꯛꯑꯣꯔꯒ." ꯃꯇꯧꯗꯨ ꯎꯕꯗ ꯂꯟꯁꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ. "ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ. ꯑꯩꯅ ꯂꯥꯟꯕꯅꯤ." ꯁꯨꯃꯥꯡꯗꯨꯗ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯁꯅꯥꯁꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯤ ꯃꯁꯤꯕꯨ ꯊꯦꯝꯖꯤꯜꯂꯤ. "ꯏꯆꯦ, ꯇꯣꯛꯑꯁꯤ. ꯀꯞꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ? ꯑꯗꯨꯒꯤ ꯃꯍꯨꯠ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤ. ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯏꯇꯩꯁꯦ ꯐꯅꯕ ꯂꯥꯌꯦꯡꯂꯒ ꯂꯣꯏꯔꯦ." "ꯑꯩꯅ ꯁꯦꯝꯖꯤꯟꯃꯟꯗꯅ ꯅꯇꯩꯁꯤ ꯉꯥꯎꯔꯦ ꯁꯅꯥ. ꯅꯈꯣꯏ ꯅꯇꯩ ꯉꯥꯎꯔꯦ. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯑꯩ ꯀꯩꯗꯧꯒꯅꯤ?" ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯐꯖꯕ ꯋꯥꯗꯤ ꯑꯣꯏꯗ꯭ꯔꯦ. ꯌꯥꯏꯃ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯈꯟ ꯐꯥꯖꯤꯜꯂꯤ. ꯑꯁꯨꯝꯅ ꯑꯉꯧ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅ ꯑꯈꯪ ꯑꯍꯩ ꯀꯌా ꯇꯥꯟꯅꯗꯨꯅ ꯁꯦꯝꯖꯤꯟꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯗꯨ ꯂꯧꯊꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯄꯨꯔꯥ ꯐꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ. ꯊꯥ ꯁꯤꯔꯝꯗꯥꯏ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯑꯉꯥꯎꯕꯒꯤ ꯃꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ. ꯈꯣꯡꯂꯒ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ. ꯐꯠꯇꯕ ꯇꯧꯔꯨꯕ ꯂꯟꯁꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯍꯟꯕꯅꯤ. ꯃꯥꯒꯤ ꯃꯔꯝꯅ ꯃꯥꯅ ꯐꯠꯂꯨꯗꯕꯅ ꯃꯄꯨꯔꯣꯏꯕꯅ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈ꯭ꯔꯤꯕꯅꯤ. ꯑꯁꯤꯗ ꯈꯟꯕꯗ ꯃꯍꯥꯛ ꯂꯥꯏꯃꯟ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯁꯅꯥ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯀꯌా ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯁꯦꯅ ꯑꯋꯥꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ. ꯍꯧꯈꯤꯕ ꯀꯥꯎꯊꯣꯛ ꯃꯁꯤꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯆꯪꯗꯨꯅ ꯃꯁꯤꯒꯤ ꯑꯋꯥꯕꯗꯣ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯕꯤ. ꯃꯅꯥꯎꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯂꯟꯁꯅꯥ ꯃꯥꯗꯤ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯝꯃꯤ. ꯃꯕꯨꯛꯅꯤꯡꯗꯁꯨ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯇꯣꯏꯅ ꯇꯣꯏꯅ ꯈꯟꯕꯗ ꯅꯠꯇꯦ. ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯟꯁꯅꯥ ꯃꯍꯥꯛ ꯇꯧꯈꯤꯗ꯭ꯔꯤ.